अहानबद अतेनब पाव खर मैम थमजगी खनब हौब खुल सैराक पीनब तंखुल नागा लौन वरेब लौनख्रे है हाइरिब थौदोसी उखुल डिस्ट्रिक्ट की मनुंग लेबा खुल अनि हुनफुन अमसुम होंगपुंग खुल अनि की मरक थोकीब थौदोक मियोय मरी लेखिदबा अमसुम मियोय कुंथ्रा रोमेना असु अपनंगन की थौदोदुगी मतुंग तरकपदा खुल अनि दुगी मरक मखातन इरांग थोकंदनबा अमसुम पामदब थौदोक सिंग थुलकपा थिंगनबगिदमक तंखुल नागा लोंग TNL की इमरजेंसी Assembly na warep kya lokre hari hairibo warep singa sida maru oina ing tapna laminagadaबनी haiba mani loinana asigum ing tapna laminaba yanaribo wapamasi thugaiba loinana khatna bahawba khuladubu tangkhul phurupna yengsinba amasum sairak pina bangasig emergency assembly duna warep lokre su hairi amaromdana indigenous tribal leaders forum gi ITLF ki maikai digi condemnation of Matulakli, Harivasi, the Indigenous Tribal Leaders Forum ITLF ki secretary gi Maki Mayum Dorcas being the Liva, Sakang the Kulai Pibisina Saunangarang, Numidangi Punktara Makai Mutaba Matamda, Landashlam Leheri, Hariba Maru Ebamana, Hariba October Tang Manga Pangthokluba, Zau United Meeting gi, Masigi Hek Matung Tarakpadegi, ITLF ki leaders in the Masing tingam daba threat kaya malakpa hore hai nasu makoy siro lasida makata na supali masigumot hawdo asibu makoy na ITLF na akan mamaw na kandem torakli ato patendak pa paw mana Kuki ama Naga Beles oiriba yekong paw da money collecting torambadagi Naga Beles volunteer yekong paw da phagat le hai nasu thajane oiriba paw mun makata na supali dubu makata ba miyampuna na uba update ngaminasi Manipur top channel ki maikai digi maru ebi I pausing myam na thamjari ahanbada andro kendra award pana pik thalaba kendra ama oire UPAA andro kendra si mai ising analeng sang yawn hiram kudimak da khwai digi sothaba kendra ama oire haina United Progressive Association andro UPAA kendra gi maikai digi phongdorakli Association asina sinduna andro kendra gi sakho thaurangi matang nga si pangthokhiba miyam gi khana naina ba mifamda mataki wapam asi association asigi president MD Zakir Hussain phongdo uladuna mahakna hai Imphal East ki nongpok thangba kendra ama oiriba andro si matam sangna lenga na miyeng sangbi dabana hiram kudimak da sothan laidi kendra asigi manungda lairiba lambi sing matam kya sembi dabana asuki matik phibam sokna leibana lambi asida accident kya mathokli Nong taraga laikom thokpa aduga nungsa saraga upfulna miyamgi satok sinda asuki matik khudong sadaba mayungnari adubo mari lainaba authority na masigi matangda ngasi phawba miyeng sangbidana laibak thibani kumja inglising amaga samapanga marfugi matamda yungkhiba electric post amadi wire phawba sindaba ngasi sulaidi masina maram oiraga nong nungsit matamda post tekpana mai laktabigi awaba kya miyamna mayukna duna lakli Kendra sigi lairiba PIC singi phibam sadana lairi ana ayek yorakpada mapung phana layengada general hospital laitabana imphal natragana thawbal dana satna bohonaba misimina kay yawdabanate masidana tana law singu gi matang na su ithei lakhong ningthina laitabana lawmi singna nong sudaba matamda hena awaba mayungari asugumba awaba singa si ubiraga mari leinaba lainga ki authority na kendra sigi miyamna thengnariba awaba sing ko han biu haina miyeng singsilakli Thauramadu Mari Lainan Handak the Laikidava United Progressive Association Andro Kendrigi Advisor Oiramba MD Abdul Kalam gi Mapamda minute ani 2 minute left na awaba phongdoki Makasa Tharak Poina Topa Paumna Lamlaki sa use kanana bagi matana workshop pangthokre Tha asigi ani dagi sa tharak pa Wildlife Conservation Week 2024 Tharongi manungsana Wildlife Conservation through Coexistence haibisi the workshop ama North AOC da leiba hotel Imphala pangthokre Manipur Forest Department ki Wildlife Wing na sindranga si pangthokiba workshop duda wildlife activists sing intellectual sing research scholars sing mahiroi sing mari laina official kya na saruk yakhi wildlife week lotion begi thoram hayeng palace compound leiba city convention da pangthokani ngasi ki workshop adu saruk yakhi Manipur Zoological Garden ki director L Biramangol na Lamlaki sa usek sing yawdan ay koy miyoy ba kakta hingba yaroy maramas na lamlaki sa usek sing kanana ba miyamda awareness na ba panamda lebak sin matuna wildlife week thoramasi pangthokpani haiba wapam thamki amaromdana theatrical music workshop losin khrek Northeastern Theatre Association neta hingang na sinuna thama sumna satharakpa theatrical music workshop ngasi samambam sumrai thongna leiba neta gi office ta pangthokrek
Workshop loisinbagi thauram madura wa ngangkhibasingna phongdoknakhibada furup amagi lol khangdaba tarabasu lamdam adugi music na ekoi kudimak amato ina punchin bangami miyoibana waraklaba matamna music na pungning wokhal pothaba ngamali maramasina miyoibana hingbada isai nongmai haibas yaudaba yadi furup kudimakna karigumba magi thabak tharam ama pangthokpada isai asi ayamana yawnai lamdam asida thoklibi hingsagi thabak yawna tangdu laitana leiba ngamdribasi art and culture gi खुथांदगी इंग तप शांति लेबा अमगा अमगा पुन हिंगमिनबगी वखलोन संदोकपदा इसाइन असबु थौदांग लौरि हैबा वाफम सिंग थमखि थौराम अदुदा वर्कशॉप अदुदा सरुक याखिबा मियोइसिंगदा सर्टिफिकेट पीदुना पुनिंग थवतखि अतोपा पावमना एमपीसीसी की प्रेसिडेंट एमएलए के मेगा चंद्र ईडी द एपियर तौनब समोन थरखरे एमपीसीसी की प्रेसिडेंट ओइरिबा एमएलए के मेगा चंद्र इन्फोर्समेंट डायरेक्टोरेट लाक्तुना एपियर तौरनब समोन तौरखरे इन्फोर्समेंट डायरेक्टोरेट की माइकैदगी मनी लॉन्डरिंग केस का मरी लेनर एमएलए मेगा चंद्र अक्टोबर 3 एपियर तौनब हाइरबसु समोन लेटर अदुंगसी खक्तमक खंगमना मरम ओइरगा एपियर तौखिद्रि प्रेसना फंगबा पावगी मतुंग इनदी थासी अहुमदा इन्फोर्समेंट डायरेक्टोरेट की माइकैदगी एमपीसीसी की प्रेसिडेंट ओइरिबा यारिपोक विष्णु नहादगी एमएलए कैसा मेगा चंद्र अपोपा कुलबिदुदा थरखिबा समोन लेटर अदु थरखिबनि अदुबो एमएलए मसानदी ngasi khaktamak samon letter adu khangmangam khibani hari enforcement directorate ki assistant director Amit Kumar na MLA si tharakhiba samon letter duda hairibana prevention of money laundering act 2002 gi section 50 gi subsection clause 2 amasum subsection 3 gi makada lokhatpa proceeding khudima IPC 1960 clause 45 of 1860 की सेक्शन 193 अमसुम सेक्शन 228 की मनुसना जुडिशियल प्रोसीडिंग नि हाइना लौगनि हौजिक सनरिबा लॉ असिदा यावरिबा प्रोविजन सिंग अदुदा अकाइबा थौहनबा तौदना करिगुंबा एमपीसीसी की प्रेसिडेंट के मेगा चंद्रना शेड्यूल असिदा पालिबा एविडेंस नत्रगना हिसाब नत्रगना डॉक्यूमेंट सिंग लोइना ईडी द एपियर तौदबा ताराबदी प्रिवेंशन ऑफ मनी लॉन्डरिंग एक्ट 2002 क्लोज 15 ऑफ 2003 की मखादा आइन की ओइबा थबक थौरम सिंग लखटकनि हाइदि प्रेस न मखातना पुंगु पावगी मतुंग इनदी एमएलए मेगा चंद्र मसामक evidence अमसुम मरी लेनबा रिकॉर्ड सिंग अदु पुथोकनबगिदमा अक्टोबर 3 ता एपियर तौरगदबनि करिगुम एपियर तौदबा ताराबदी पीएम एलए की मखादा मरी लेनबा पैनल प्रोसीडिंग सिंग लखटकनि हाइदि मणिपुर प्रदेश कांग्रेस कमिटी की स्पोकपर्सन एंड बोपेन माइतैना महाकी एक्सता थगलखिबा सिरोलमदा हाइरिबना मोदी गवर्नमेंट अमसुम महाकी एजेंसी सिंगना असिगुम्बा थावों क्या सथरबसु एमपीसीसी की प्रेसिडेंट असिना मणिपुर मियाम के मसुम असुंबगी दमकता वा ngang तुमिन लैरोय कोर्ट लीगली ओइना सबसाना फाइट तौगने हाइदि मरा असिदा एआईसीसी की जनरल सेक्रेटरी जायराम रमेश नमा की एक्स थगलखिबा वरोलमदा हाइरिबना एमपीसीसी की प्रेसिडेंट एमएलए के मेगा चंद्रना यामना थौना फना मसुम अकीब याउदना भारत की प्राइम मिनिस्टर यूनियन होम मिनिस्टर चीफ मिनिस्टर अमसुम बीजेपी ना हौखिबा अक्टोबर हौखिबा सही इंग्लिशिंग अनिगा कुनगो हुमदोगी मेदगी हौना मणिपुर सि कांखोंग साइबा फिबम अमदा लखलखिबनी हाइना ngang सखिबा कया अदुगा मरी लेना इन्फोर्समेंट डायरेक्टोरेट की माइकेदगी समोन थरखिबनी इन्फोर्समेंट डायरेक्टोरेट की एमएलए सिदा समोन थरखिबसी राजनीति की ओइना लमन खुंबा मसुम अवाबा पीना बहोनाबनी थावोंग असि यूनियन गवर्नमेंट की माइकेदगी इरांग असि थोलखिबा था तरागतरे सुरबसु प्राइम मिनिस्टर हौजिक फावो मणिपुर लाउ यादबगी असोइबसिंग अदु खुमजिननबु होनबनी हाइरेनसु पाउस्ट मखाताना पलकली मखासा थरक पोइना तोप पाउखरना म्यांमार की प्रो डेमोक्रेसी लीडर ओंग सांग सुसी की नकना लोइनबा मियोय जौमिन माउ जेल की थादोरखिबि इकान कानदना लेखिद्रे म्यांमार ओंग सान सुसी की कोर्स एलाई ओइरिबा जौमिन माउ जेल की थादोरखिबा मतुंग इकान कानदना लोकेमिया नाबदगी लेखिद्रे हाइना पाउगी सोर्स अमगी मतुंग इना फोंदोरखली हौजिक मसागी सही हुमद्रागनिथु सुरबा जौमिन माउ हेल ग्राउंड येंगलगा जेलदगी थादोरखिबने म्यांमार की मिलिटरी रूलबु सिंगनबगिदमक सही कुल्लोम हेन जेल मनुंग लैरकलाबा मियोयसी लैबा असिगी प्रो डेमोक्रेसी लीडर ओंग सान सूची गिदी क्लोज एलाई ओइरिबने इंग्लिशिंग अनिगा कुनगा मथोइदा मिलिटरी जुंताना नहोंगना कूस अथखरबा मतुंग तरकपदा माक अमुक हना फाजिनखि माकी मथकता सेंजा थुंजा तौबा अमदि अतै अतोपा चार्ज क्या अमा तौखि माक हंदकता हेल ग्राउंड येंगलगा जेलदगी थादोरखिबनि जौमिन माउ सिरे हाइबसी कन्फर्म तौरे माक सिहिबसी NAOD की ओइना चाउना मांगजबा मनि हाइना पार्टी असिगी सोर्स अमना फोंदोरखि
mak leukemia nabadigi lekhidabani haina party gi source aduna phongdokli asigumba leiba asigi chiraba phibum ama mayuk na rakhiba serasida zawmit mau lekhidaba siyamna nungaitani ngai oi lusingba asiga loinana aikoina leiba asida democracy purakna bohona bada hanba naidaba khongjang kaya ama sangsinduna lakhibani english singaniga kunga mathoida ku satharaba matung tarakpada zawmin mau senior NLD gi masak naiba miyoi singa loinana phajinduna thamki matamduda satakiba military coup aduna maram oiraga sai tararom sumna democracy gi experiments leramlabudu amuhana military gi lengak sasanda lakhi english singa magasama panga marfugo nipan gi matamna maana lusingduna doctor singoeba strike aduna pro democracy gi sanction bada maru oiba ithilama pibangamki Aung San Suu Kyi su matamadurigi hauraga Myanmar pro democracy gi ihau sangsina bohona bada saruk yaduna miyamna sakhang maikhangna miyoi ama haibadu oiraki english singa magasama panga marfugo mapani matamna ma university gi biochemistry department da tawramba thabak tokthoklaga NLD da saruk yaraki masigi matung tarakpada military na mahpu pharaga sahi kolom sukna jail thamjinu lakhi Myanmar military general singa democratic ki reform tawduna madi NLD na english singa niga taraga manga gi election da mai pakraba matung tarakpada di maha central mandala region gi minister oiki Aung San Suu Kyi na mahakpu NLD semkalakna ba honabada maruiba thaudang lokhiba miyoi amani haina singthaki Myanmar da leiba European Union gi delegation na phongdokhibada Zawmin mau haidiba miyoi si political gi oina ithil leiba miyoi amani maku phajinduna jail thamjinwa haibisi miyoi bigi minungsi yaudaba thawbong haidi makpu siramdai gi matamda maral kokpiraga thadorakhiba si junta gi government gi oiba lujadaba thawng amani haidi english ngani ga kunga mathoi junta da ku satakraba matung tarakpada leibasita military rule gi mayokta paksana khulai paibigi ihau amalaki junta nas ihau adu namthaba ngamdana lakli Myanmar da thukliba conflict asina maram oiraga miyoi million ahum rom laifam safam khangandre junta na LLB gi masak naiba miyoi am kayabu jail la phajinduna thambiri junta na kusata khiba matung ikan kanadana NLD gi spokesman nayanubin namadi Aung San Suu Kyi gi luna sana loinaba miyoi ama COVID-19 asiki mak military custody ta phajinduna thamlakhibani haide nasu pau sida makhata na report tawri atop paw mana Asian na Myanmar gi crisis sangtaina purakna bohona bada maruiba thaudang lopam thui Thai Prime Minister Hauzik Myanmar thokliba civil war solution na bohona bada regional bloc oiriba Asian na maru oina thaudang lopam thui haina island gi Prime Minister Patongtan Shinawatra na phongdokre saliba seola sida lawista member tara leba regional bloc Asian ki leader singgoeba mi mapangthok tringai mangoinana Thailand ki prime minister na phongdokhibani English singani ga kunga mathoi ki February thagi matung tarakpada Myanmar sarang nabi ki phibam ama mayukna duna lakli masi maru oina military junta na elected Basilians government bu mafam singthukraba matung tarakpada satharakhiba thawni junta ki maikei da khulai paibi ki ihau lakpadi ki laiba civil war ama mayukna duna lakli Myanmar athupa matamda santi hanjin hanana bahaibasida Asian gi maru oiba thaudang asi yamna sawi haina Thailand gi prime minister gi wapam asida phongdokhi mangna makhata na haikibada Thailand na Malaysia ga loinaraga diplomatic oiba pambai singsijinaduna Myanmar gi conflict asi sangtaina ba purakna ba honagani hausu lan sokna ribana kalani gi marakta santi gi wari sanana ba honabada Thailand na marak sian bu oina thabak tawgani hana su pau sida phongdorakli ado tentang na sumna thamjaram ge duga hausi ko inati myam pau su matang se lusinjarage masum myam puna no update ga minase